Hello everyone. Hꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 5:30 ꯇꯥꯔꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯄꯥ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤ. ꯑꯁꯤꯒꯤ ꯆꯅꯥꯁꯤ ꯉꯧꯗꯣꯏꯅꯤ. ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯟꯁꯤꯁꯨ ꯏꯔꯣꯟꯗꯣꯏꯅꯤ. ꯅꯪꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯅꯤ. ꯇꯣꯉꯥꯟ ꯉꯥꯟꯅꯕꯒꯤꯅꯤ. ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯅꯤ. ꯑꯁꯤ ꯀꯨꯀꯔ ꯃꯅꯨꯡꯁꯤ ꯍꯥꯞꯄꯅꯤ. ꯃꯇꯝꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒ ꯌꯥꯝꯅ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯇꯧꯕ ꯉꯝꯕꯒꯤ ꯑꯥꯏꯗꯤꯌꯥꯅꯤ ꯁꯤꯒꯤꯁꯦ. ꯁꯤ ꯀꯥꯝꯍꯜꯂꯅꯤ. ꯑꯁꯤꯒꯤꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯄꯥꯟꯖꯕ ꯀꯔꯤꯄꯇꯥꯅꯤꯁꯤ ꯕꯣꯔꯥ ꯍꯧꯒꯅꯤ. ꯁꯤ ꯕꯣꯔꯥꯒꯤ ꯃꯆꯜꯅꯤ. ꯕꯣꯔꯥꯁꯦ ꯍꯦꯟꯖꯟꯅ ꯍꯧꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯤ ꯕꯤꯂꯥꯇꯤ ꯁꯨꯊꯥꯅꯤ. ꯁꯨꯊꯥꯗꯣ ꯈꯔ ꯍꯥꯞꯄꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯅ ꯇꯣꯠꯂꯒ ꯃꯤꯅꯤꯠ 2ꯔꯣꯝ ꯊꯝꯕꯤꯔꯅꯤ. ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯆꯅꯥ ꯀꯥꯝꯈꯤꯕꯗꯣ. ꯁꯤ ꯄꯥꯟꯁꯤꯁꯨ ꯑꯃꯨꯛ ꯃꯨꯟꯕ꯭ꯔꯥ ꯌꯦꯡꯒꯦ. ꯄꯥꯟꯁꯤꯁꯨ ꯃꯨꯜꯂꯦ. ꯕꯣꯔꯥꯁꯤꯗꯤ ꯐꯥꯏꯔꯒꯤ ꯊꯥꯎ ꯉꯧꯅ ꯍꯧꯒꯅꯤ. ꯁꯤꯗ ꯊꯪꯅꯕꯗ ꯃꯤ ꯌꯥꯝ ꯂꯥꯡꯉꯦ ꯑꯗꯨꯅ ꯑꯩ ꯃꯈꯣꯟꯁꯤ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯔꯅꯤ. ꯀꯥꯝꯈꯠꯄꯅꯦ ꯕꯣꯔꯥꯁꯦ. ꯁꯨꯃꯥꯏꯅ ꯁꯨꯊꯥ ꯍꯥꯞꯄꯒ ꯍꯧꯕ ꯌꯥꯝ ꯍꯥꯎꯕꯅꯤ. ꯑꯣꯟꯂꯥꯏꯟꯗ ꯂꯧꯕꯅꯦ 500 ml ꯑꯗꯨꯒ ꯃꯔꯥꯛꯇꯤ ꯑꯁꯤ ꯈꯨꯗꯨꯞ ꯑꯃꯒ ꯈꯤꯇꯪ ꯍꯦꯟꯒꯅꯤ. ꯁꯤꯁꯦ ꯃꯃꯜꯁꯨ ꯌꯥꯝꯅ ꯇꯥꯡꯗꯕꯅꯤ. ꯂꯨꯄꯥ 250ꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ. ꯁꯤ ꯌꯥꯝ ꯐꯩ. ꯁꯨꯃꯥꯏꯅ ꯑꯩ ꯇꯦꯕꯜꯗꯁꯨ ꯅꯞꯁꯜꯂꯦ ꯁꯤꯒꯤꯁꯦ. ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯅꯥꯁꯨ ꯃꯨꯜꯂꯦ. ꯍꯧꯖꯤꯛ ꯊꯥꯡꯗꯔꯅꯤ. ꯃꯌꯥꯝ ꯑꯩ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ. ꯃꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯄꯨꯔꯒ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯅꯣꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯥꯅ ꯂꯩꯔꯤ. ꯑꯗꯣ ꯌꯦꯡꯉꯨꯁꯦ ꯃꯅꯤꯡꯂꯣꯝꯗ ꯅꯣꯡ ꯇꯥꯔꯤ ꯍꯧꯖꯤꯛ. ꯎꯕ꯭ꯔꯁꯦ? ꯑꯩ ꯃꯌꯥꯝꯗ ꯑꯝꯇ ꯎꯞꯆꯔꯛꯀꯦ ꯆꯥꯛ ꯊꯣꯡꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯏꯟꯖꯥꯡꯗꯣ. ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ. ꯑꯗꯣ ꯃꯥꯁꯨ ꯑꯌꯨꯛꯇ ꯄꯨꯡ 7 ꯅꯪꯅꯕ ꯗ꯭ꯌꯨꯇꯤꯗꯣ ꯆꯠꯄꯅꯤꯅ ꯑꯩ ꯑꯍꯦꯟꯕ ꯃꯊꯦꯜꯗꯤ ꯇꯧꯕ ꯉꯝꯗ꯭ರೆ. ꯁꯤꯒ ꯆꯅꯥ ꯂꯩꯔꯦ. ꯆꯅꯥ ꯑꯉꯧꯕꯗꯨꯅꯤ ꯁꯦ. ꯁꯤꯒ ꯄꯥꯟ ꯏꯔꯣꯟꯕꯗꯨꯅꯤ. ꯁꯣꯟꯗꯅ ꯕꯣꯔꯥ ꯂꯩꯔꯦ. ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯕꯨꯗꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯍꯦꯟꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯇꯧꯒꯅꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯝꯃꯒꯦ ꯍꯧꯖꯤꯛ. ꯕꯥꯏ ꯕꯥꯏ.